ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯗꯦꯠ 15 ꯇꯥꯔꯤꯛ 15 sida akhoi nongma panba ingen gi nongma panba haina mayamna calendar thengnabirangani adu ingen gi nongma panba se thabanda pung kya dagina kaya bo panba gi amade kya da loiba gi hadu mayamda kitang thamsage ingen gi nongma panba se akhoi gi date 14 haitare ko Tuesday numit ki nungdin gi pung ahunga minute 12 gi matung dagiti kogi nongma panba gi pungphom ingen gi nongma panba gi pungphom se changrabani aduna date 14 Tuesday numit ki ko pung ahum se nungdang wairam gi nungdin haitare ko nungdin adagi nungdang wairam oire nungdang oire ahing oire nongale ahing oire je pung 12 tak de date je 15 haira ani ko adagi date 15 haira matung sida ahing oire ahing nungdin ahing gi ayuk umla ayuk sida numit thole numit tholku matam sida di date 15 laigrabni numit tholak tribni na koi Tuesday tam haideni aduga numit tholak kan sida Wednesday na numit se haire pallani maming se oirani Wednesday numit date 15 nan tharani calendar sida adugo numit tholok timing sida thaban se karamba laibage haibadu calculation gi matungina taramba se kuigi nongma panba gi pungpham se lairame haidana calendar da pung 13 ga anate calendar da nongma panba haina ire nongma panba si ire matung sida ayuk se mu lae ayuk se nongma panba oira kan sida date 15 gi 15 July 2026 ki pung 13 ga minute yankhai ayuk ki masi phaw se nongma panba gi pungpham oire haidana calculation da numit tha thawim shaki khongchat ta laire numit tha thawim shaki khongchat sida kamaina lege matam sida thasi punima haibsina thasi haibsina numit ne tha ne prithvi ne sumaina straight line da leba adagi punima haibana numit ne prithvi ne tha ne sumaina sequence 9 na nairaga leba gi timing du ne boina punima natragana thasi thasu natragana koi thanil hairis adu nong panba haibsina koi prithvi sina koigi prithvi ka numit ka anigi karak sidagi thana leiringai matamduda thaji kitang degree je khara inthorokpa horokpa haitare ne magi khongchat ki matungina kitang haidorokpa horokpa numit ki koigi numit ki mangan se tha sidagi thaktoraga thagi mangan je koi prithvi da kitang machet ren ta ba horokpa haitare thaidorokpa dagi ana degree do kitang thainarakpa dagi koi nong panbagi pungpham haidana magi tha machet manba sigi timing se tabadagi koina pung asukten asupok sidi nong panbagi pungpham oire haidana calculation lerambai mutung pung 13 ga minute yankhai 15 July si ingen gi nong panbagi pungpham oire haidana taina sigi matung pung 13 ga minute yankhai mathoi gi matung dagi di amuk nini panbagi pungpham haibje changgedoine aduna calendar da iri du 15 July oirobane oire adanga noi thol kum tamda nong panbagi pungpham da oiramina calendar da 15 July se koi nong panbagi haina tarine irine Wednesday so akoi yum jaga sanmich adubo Tuesday dagi horaga Wednesday boki pung 13 minute yankhai boki manung sida lairamiba thawim shak haitare thawim shak se masing se taret irangmani thawim shak masing gi magisu adum calculation magi num koigi timing leijari ko ado thawim shak sigi maram jide ko astrology naina banatana de kradi warani aduna koigi thawim shak kun ga taret leibagi manung jida thawim shak kun ga taret su nong ga pal lebani pan ba haidan leini aduna magisu pungsing se manade haide fix oideba aduna fix oidabanina sisu koigi type pungsing gi dum chenai ana magi sang na dum puboi oibani punarbasu number 3 ire number 3 se punarbasu haibne punar haibti hanjan ba haibne bako koina thadokki pose koigi rotation nai ba haitare ne thadokki pose omhan lakpa haitare sije sini koina punarbasu haiba energy sigi matungina ne koi prithvi se ki law chalai rise
sigi energy di aina chakhi je amu halakani habane ba halakpagi maong du di khetna ba yai aduna afaba thabak tawba taragadi afaba lakani phataba thabak tawragadi phataba duga mari lena ba result phangani habagi wari wakhong se sigi sida paliba number 8 suba thom saktan number 8 suba maming na punarba su hebako sigi thom sak sigi quality sigi matungina ne ko mi bana formula palis ado masiki no misida ko gi nong pam je tuesday gi nungdang do kala su yare adagi 15 july ki pung tram thoi mini ya kai ko ayuk to adu ju ko gi july gi tai tram ga ayuk se da kala ga su yare masiki no misida ko gi athen po se kapio athen po che inga punarbasu su moire haibadi punarbasu se hanjan hanjan ba hanjan hanjan ba hanje ko din ko gi sak masidagi hena hanjan baje pose like te chakhau da thada ba pose chakhau thada ko koren ayuk su shane nung din nung shane nung dang nung si sha da ba yaro adu sa jai haiba ne pot khudimakti hong badi nai adu magi sequence to the kai ba like te duga sor hon ba hai su yai ko amu singjale mo hon to amu singjalo hon to mo hai ni ba amu singjalo hon to ko sida koi natoni oi da mo hon ba yet to mo hon ba na si ki sequence kai jai ba ma gi duga sa ba thak pa si de koi simba jina sa ba puk chung na ta ba aduga phatta ba waste material no maning do thoki ba se si auto ne ba si total adum hanan hanan taw da dum le da ba ne ba adu na ko athen pot kat pa hai ba si da ching su yawi adagi mana masing kuin chajari ba haitara henjang thongada basisu mana masing jong yawni na ko natural gi oi pochi da mohsa gi oi pochi da ko gi pambi oi na hauba mahi oi ni yan base ko gi to mo mi na sa ba ya ba pochi oi na kat pi yo mapan gi lai song oi bi ai lain do oi bi ai imoinu oi bi ai natrana i sana ningjari ba lai leiri ta ga di madai da kat pi yo heira kat pi ba ki su kai de ko hirana tongana kapiba athen pot haisina athen pot asiti makan makan haibani koi ke taibang samu hakchang se vitamin mineral haidana koi science ki londa da makan makan leibadona adu mo mayam jina yom ga koi hakchang je chalai ri bani na koi su athen pot haidana mathen koi manadaba pochang manadaba khara makan makan hapaga koi nature sida mahusha sida kachaba bu khina ten bot kat pa na hai ado masi nong pan sida ngamjaba dum kat piyo ko ado manga sudaya de tare sudaya de ahum sudaya de haba lekte sigi ngamjaba dum kat piyo ai ngam angamba hena kal lega hena phangjare ado hena kal lega phangu su mu hoite ko do pukchen seng ba haiba su darka hoti ko adu ngamjaba do yare ai sina sengjare sida hen lechadre haba do sijina yarani habdo koi pukning hakchang dona khanbaga aina tokthori potuga chana hanbam change ba ko madune ba yamna mathau tar si koi prithvi ki energy de namase tawiro ten pot mera ma mengkruk ma thabiro duga madugi sigi pungpham se loraga ayuk ta katar ga di masi pungpham se bai de ayuk habde pung 15 july sigi wednesday numi sida kat ki haita de ayuk ta kat patar ga de pung 13 mini yang kai bala thok ga de dum thok pe yare natra na nungdaw ram thok ki su ka akai ba lekte tuesday ki nungdang nungwairam sida kalam ga haita de nunga laga dum thok pi bo ki su kai de plus pung 13 mini yang kai bo do dum thambi ge har su kai su kai ba lekte si matung da lautho osu ki su kai de lekte ba to ayuk ta kala ga di 13 makhai boki matung da gi dum thok pe yare hai ba gi wari tuesday kala ga nan ahin dum len bi batare masini aina haja ga dori base mayam sigi kana ba shi mayam se love you masha ha ga lo sanjara ga thank you mayam thagat sari like subscribe kawi no